ꯂꯥꯡꯂꯤꯕ ꯁꯅꯥ ꯃꯆꯨ ꯀꯣꯔꯤ ꯃꯆꯨꯅ ꯃꯍꯤ ꯆꯦꯜꯂꯛꯂꯕꯗ ꯇꯥꯏꯕꯪ ꯄꯨꯝꯕ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯔꯦ. ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯨꯔꯨ ꯅꯣꯝꯂꯨꯕꯁꯤꯡꯁꯨ ꯌꯥꯆꯪꯕꯒꯤ ꯀꯣꯔꯧꯅ ꯆꯤꯡꯌꯥꯗ ꯂꯣꯠꯈꯤꯗꯧꯔꯕꯗ ꯁꯤꯟꯊꯥ ꯂꯣꯏꯁꯤꯟꯅꯗꯨꯅ ꯁꯅꯥ ꯁꯪꯒꯥꯏꯗ ꯍꯟꯅꯔꯛꯂꯦ. ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯣꯏꯔꯥꯡ ꯄꯥꯈꯠꯂꯣꯏ ꯄꯤꯕꯥ ꯑꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯎꯅꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯔꯕꯗꯨ. ꯅꯣꯡꯗꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯒ ꯊꯣꯡ ꯀꯥꯟꯁꯤꯜꯂꯛꯄꯒ ꯑꯅꯤꯃꯛ ꯀꯣꯛ ꯍꯦꯛ ꯋꯥꯏꯁꯤꯟꯅꯩ. ꯅꯣꯡꯗꯝꯕ ꯏꯈꯪ ꯈꯪꯅ "ꯑꯩ ꯀꯅꯥꯅꯣ?" ꯃꯁꯛ ꯈꯪꯗꯕꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯦꯠ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯒ ꯃꯥꯟꯅꯗꯕꯅ ꯅꯣꯡꯗꯝꯕ ꯐꯤꯡꯅ ꯅꯨꯄꯥꯗꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯔꯒ ꯍꯦꯛꯇ ꯅꯝꯁꯤꯜꯂꯤ. ꯄꯤꯕꯥ ꯑꯗꯨ ꯁꯣꯔ ꯏꯊꯤꯡ ꯊꯤꯡꯒꯠꯅ "ꯏꯕꯨꯡꯉꯣ, ꯑꯩ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯊꯥꯔꯛꯄꯅꯤ." ꯃꯦꯠꯂꯝꯕ ꯄꯤꯕꯥ ꯑꯗꯨꯒꯤ ꯉꯛꯁꯝꯗꯨ ꯀꯣꯝꯊꯣꯔꯛꯏ. ꯑꯗꯨꯕꯨ ꯐꯤꯡꯕꯗꯤ ꯍꯟꯊꯗ꯭ꯔꯤ. ꯄꯤꯕꯥ ꯑꯗꯨꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯁꯦꯡꯗꯣꯔꯛꯏ. "ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯃꯖꯥꯏꯕꯨꯡꯉꯣꯗ ꯄꯥꯎ ꯑꯃ ꯇꯝꯂꯨꯆꯣ ꯍꯥꯏꯗꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ. ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯗꯁꯨ ꯍꯥꯏꯅꯗꯨꯅ ꯑꯩ ꯃꯅꯨꯡꯗ ꯆꯪꯖꯔꯛꯄꯅꯤ ꯏꯕꯨꯡꯉꯣ." ꯅꯣꯡꯗꯝꯕ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯨ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯏ. "ꯀꯔꯤ ꯋꯥꯅꯣ ꯇꯥꯛꯄꯤꯌꯨ. ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯗꯝꯕ ꯀꯧꯖꯩ. ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯈꯣꯡꯂꯣꯏꯅꯤ." ꯄꯤꯕꯥꯗꯨ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ "ꯃꯣꯏꯔꯥꯡ ꯂꯥꯛꯄꯅꯗꯤ ꯋꯥꯁꯤ ꯃꯖꯥꯏꯕꯨꯡꯉꯣ ꯈꯛꯇꯗ ꯇꯝꯃꯨ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯄ." ꯋꯥꯗꯨꯗ ꯅꯣꯡꯗꯝꯕ ꯋꯥꯈꯜꯗ ꯈꯜꯂꯤ. "ꯃꯣꯏ ꯉꯥꯏꯁꯤꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯝꯅꯈꯤꯗ꯭ꯔꯦꯗ ꯁꯩꯇ. ꯃꯥꯕꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯌꯥꯆꯪꯕꯁꯤꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯉꯜꯂꯤꯉꯩꯗꯁꯨ ꯂꯥꯛꯎꯗꯅ ꯃꯗꯨꯁꯨ ꯅꯠꯇꯦ. ꯀꯔꯤ ꯆꯤꯔꯣꯜ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣꯕ ꯃꯌꯥ ꯅꯨꯄꯥ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯁꯤꯗ?" ꯄꯤꯕꯥ ꯅꯨꯄꯥꯗꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ. "ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯆꯪꯍꯟꯕꯤꯌꯨ. ꯏꯕꯨꯡꯉꯣꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ. ꯇꯧꯕꯇꯕꯨ ꯑꯩ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅꯤꯅ ꯍꯤꯛꯇꯣꯛꯆꯅꯤꯡꯗꯦ. ꯋꯥꯔꯧꯕꯤꯅꯨ ꯏꯕꯨꯡꯉꯣ." ꯅꯣꯡꯗꯝꯕ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯄꯤꯕꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ. "ꯁꯣꯝꯗ ꯆꯪꯁꯤ." ꯑꯅꯤꯗꯨ ꯄꯔꯤꯡ ꯍꯦꯟꯕꯒꯤ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ. ꯀꯥꯗꯨꯗ ꯍꯦꯛꯇ ꯄꯨꯁꯤꯟꯗꯦ. ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯀꯥꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯐꯝꯐꯝ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯝꯃꯤ ꯄꯤꯕꯥ ꯑꯗꯨꯕꯨ. "ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ. ꯑꯩ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯀꯧꯖꯔꯛꯀꯦ." ꯄꯤꯕꯥꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ. ꯅꯣꯡꯗꯝꯕ ꯄꯔꯤꯡ ꯍꯦꯟꯕꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ. ꯅꯨꯄꯥꯗꯣ ꯄꯤꯁꯨꯝ ꯃꯤꯁꯨꯛ ꯁꯨꯛꯂꯗꯨꯅ ꯐꯥꯟ ꯑꯄꯥꯛꯄ ꯑꯗꯨꯗ ꯇꯦꯟꯖꯩ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯇꯨꯅ ꯄꯥꯏꯗꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯡꯗꯝꯕ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯕꯗꯨ ꯃꯈꯥ ꯆꯠꯊꯩ. "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯕ. ꯂꯨꯍꯣꯡꯉꯝꯗꯥꯏꯁꯦ ꯂꯥꯟ ꯆꯠꯇꯧꯕ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ. ꯃꯣꯏꯒꯤ ꯀꯣꯛꯁꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯗꯤ ꯑꯩꯈꯣꯏꯅꯒ ꯈꯟꯕꯗ ꯌꯧꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ. ꯄꯨꯔꯥ ꯃꯉꯥꯜꯗꯒꯤ ꯍꯦꯟꯅ ꯌꯥꯡꯕ ꯋꯥꯈꯜꯅꯦꯕ." ꯇꯦꯟꯖꯩꯗ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯨ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯅ ꯌꯦꯡꯂꯛꯏ. ꯅꯣꯡꯗꯝꯕ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯄꯔꯤꯡ ꯍꯦꯟꯕ ꯄꯤꯁꯨꯝꯗꯨ ꯏꯟꯈꯠꯂꯛꯏ. ꯅꯣꯡꯗꯝꯕ ꯃꯥꯡꯂꯨꯕ ꯋꯥꯈꯜ ꯑꯗꯨ ꯇꯣꯛꯂꯗꯨꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. "ꯃꯖꯥꯏꯕꯨꯡꯉꯣ ꯎꯅꯒꯅꯤ ꯍꯥꯏꯗꯅ ꯃꯤ ꯂꯥꯛꯍꯧꯏ ꯑꯁꯣꯝ." ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ. ꯏꯁꯥꯎ ꯁꯥꯎꯒꯠꯄ ꯈꯣꯟꯊꯣꯛꯇ ꯃꯔꯛ ꯐꯠ ꯊꯠꯂꯤ. "ꯑꯩ ꯀꯅꯥꯝꯇꯒ ꯎꯅꯔꯣꯏ. ꯅꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯁꯦ ꯀꯩꯗꯧꯅꯕꯅꯣ? ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ. ꯆꯠꯂꯣ, ꯊꯣꯛꯈ꯭ꯔꯣ." ꯏꯁꯥꯎ ꯁꯥꯎꯒꯠꯄ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯗꯝꯕꯗꯨ ꯈꯖꯤꯛ ꯇꯞꯊꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯤ. "ꯃꯖꯥꯏꯕꯨꯡꯉꯣꯗ ꯍꯥꯏꯒꯗꯕ ꯋꯥꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯎꯅꯔꯣꯏꯗꯤ ꯎꯅꯔꯣꯏ. ꯅꯣꯡꯗꯝꯕ, ꯑꯩ ꯏ ꯌꯥꯝ ꯁꯥꯒꯠꯍꯜꯂꯛꯀꯅꯨ." ꯅꯣꯡꯗꯝꯕ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ. ꯋꯥꯈꯜꯗꯁꯨ ꯏꯄꯦꯟ ꯄꯦꯟꯗ ꯃꯔꯣꯜ ꯂꯣꯜꯂꯗꯨꯅ "ꯁꯤꯗꯕꯨ ꯀꯅꯥꯅ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯗꯦ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯅꯣꯡꯗꯝ ꯅꯥꯏꯕ ꯅꯨꯄꯥ ꯅꯠꯇꯦ. ꯅꯣꯡꯃꯅ ꯅꯣꯛꯏ. ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯗ ꯁꯨꯛꯇꯣꯛꯂꯒ ꯂꯥꯏ ꯁꯥꯊꯤꯕꯗꯧꯅ ꯍꯦꯛꯇ ꯁꯞꯇ꯭ꯔꯃꯗ ꯂꯩꯔꯝꯃꯤ." ꯅꯣꯡꯗꯝꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯄꯔꯤꯡ ꯍꯦꯟꯕ ꯐꯤꯡꯅ ꯅꯣꯡꯗꯝꯕꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨ ꯀꯥꯡꯒꯦ ꯇꯧꯕꯗ ꯅꯣꯡꯗꯝꯕꯗꯨ ꯄ꯭ꯔꯞ ꯍꯥꯏꯔꯛꯏ. "ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯃꯖꯥꯏꯕꯨꯡꯉꯣ ꯈꯛꯇ ꯇꯝꯂꯨꯆꯣ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯍꯥꯏ. ꯑꯗꯣ ꯃꯖꯥꯏꯕꯨꯡꯉꯣꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯨꯝ ꯇꯝꯍꯜꯂꯒ ꯊꯥꯗꯣꯛꯈ꯭ꯔꯣꯔꯥ?" ꯂꯩꯍꯧꯔꯤꯕ ꯄꯤꯕꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯅ
ꯃꯆꯥꯏꯕꯨꯡꯉꯣ ꯈꯛ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯒ ꯃꯥꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯁꯞꯇ꯭ꯔ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯗꯨꯅ ꯇꯥꯊꯣꯛꯂꯨꯔꯣꯔ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯅꯣꯡꯗꯝꯕꯁꯨ꯫ ꯁꯨꯛꯂꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯐꯠ ꯍꯟꯗꯣꯛꯅꯗꯨꯅ ꯄꯔꯤꯡ ꯍꯦꯟꯕ ꯇꯧꯔꯝꯕ ꯃꯊꯧ ꯑꯗꯨ ꯂꯦꯞꯂꯒ ꯅꯣꯡꯗꯝꯕꯕꯨ ꯊꯩꯗꯣꯛꯇꯨꯅ ꯊꯣꯡꯂꯣꯝꯗ ꯍꯣꯏꯃꯥꯏ ꯍꯩꯔꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯗꯝꯕ ꯏ ꯀꯥꯅ ꯁꯣꯜꯂꯤ꯫ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯔꯥꯁꯤ ꯍꯩꯕ ꯁꯥꯒꯩꯗꯣ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯄꯨꯔꯥ ꯀ꯭ꯔꯪ ꯀ꯭ꯔꯪ ꯂꯥꯎꯔꯦ ꯍꯥꯏꯕꯅꯤꯗ, ꯈꯤꯇꯪꯗꯪ ꯑꯣꯏꯔꯒꯁꯨ ꯆꯣꯠꯇ꯭ꯔꯦꯕ꯫ ꯉꯥꯡꯅ ꯉꯥꯡꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯍꯧꯅꯕꯒꯤꯗꯃꯛ ꯃꯥꯁꯨ ꯊꯪꯅꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯅꯥꯀꯣꯡꯗꯨ ꯅꯞꯇꯨꯅ ꯊꯝꯃꯤ꯫ ꯄꯔꯤꯡ ꯍꯦꯟꯕ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯤ ꯂꯩꯍꯧꯏ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯄꯤꯕꯥ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯟꯗ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯈꯣꯏꯒꯤ ꯃꯤ ꯈꯔꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯎꯕꯗ ꯃꯌꯥꯝꯗꯣ ꯍꯧꯒꯠꯅꯗꯨꯅ ꯃꯀꯣꯛ ꯅꯣꯜꯂꯛꯏ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯄꯔꯤꯡ ꯍꯦꯟꯕ ꯄꯤꯕꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟ ꯐꯝꯁꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯆꯥꯏꯕꯨꯡ꯫ ꯄꯤꯕꯥ ꯅꯨꯄꯥ ꯑꯗꯨꯅ ꯐꯝꯈꯤꯕꯒ ꯄꯔꯤꯡ ꯍꯦꯟꯕ ꯄꯤꯕꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯄꯤꯕꯥ ꯅꯨꯄꯥꯗꯨꯁꯨ ꯃꯀꯣꯛ ꯅꯣꯜꯂꯛꯏ, ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯄꯔꯤꯡ ꯍꯦꯟꯕ ꯄꯤꯕꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯆꯥꯏꯕꯨꯡꯉꯣ ꯈꯛꯇꯗ ꯇꯝꯂꯨꯆꯣ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯣ꯫ ꯄꯤꯕꯥ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯊꯣꯛꯈ꯭ꯔ ꯍꯥꯏꯗꯅ ꯏꯪꯒꯤꯠ ꯇꯧꯔꯕꯗ ꯅꯨꯄꯥꯗꯨꯕꯨ ꯁꯪꯂꯝꯕꯁꯤꯡ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯌꯥꯝꯗ ꯊꯣꯛꯈ꯭ꯔꯕꯗ ꯄꯔꯤꯡ ꯍꯦꯟꯕꯅ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯄꯤꯕꯥ ꯅꯨꯄꯥꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯃꯀꯣꯛꯇꯨ ꯅꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯆꯥꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯃꯤꯡ ꯃꯨꯅꯥꯟ ꯀꯧꯖꯩ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯤ ꯍꯥꯏꯕꯒꯨꯝ ꯃꯨꯟꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯤꯕꯥꯗꯨꯁꯨ ꯍꯥꯏꯒꯗꯕ ꯋꯥꯗꯨ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯑꯁꯪꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯤꯔꯣ, ꯃꯐꯝ ꯃꯇꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯅꯤꯡꯉꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯏ ꯃꯆꯥꯏꯕꯨꯡꯉꯣ꯫ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯄꯤꯕꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯄꯤꯕꯥ ꯑꯗꯨꯗꯤ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯑꯌꯥꯕ ꯍꯪꯖꯔꯛꯄꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯗꯤ ꯄꯤꯕꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯍꯜ ꯏꯃꯥꯏꯔꯦꯝꯕꯤ꯫ ꯄꯔꯤꯡ ꯍꯦꯟꯕ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗ ꯍꯥꯏꯔꯨꯏ꯫ ꯉꯁꯤꯔꯣ? ꯄꯤꯕꯥꯗꯨ ꯏꯉꯛ ꯍꯦꯛ ꯉꯛꯅ ꯃꯖꯥꯏꯕꯨꯡꯉꯣꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯏ꯫ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯑꯁꯪꯕ ꯃꯇꯝ ꯍꯪꯕꯤꯔꯛꯄꯅꯤ꯫ ꯉꯁꯤꯔ ꯍꯥꯏꯕꯗꯨꯗꯤ꯫ ꯄꯤꯕꯥꯗꯨ ꯉꯥꯏꯍꯥꯛ ꯏꯀꯥꯛ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯍꯧꯖꯤꯛ ꯄꯥꯎ ꯄꯤꯖꯔꯨꯆꯣ ꯍꯥꯏꯕ꯭ꯔꯥ ꯃꯆꯥꯏꯕꯨꯡꯉꯣ? ꯄꯔꯤꯡ ꯍꯦꯟꯕ ꯃꯃꯤꯠꯇꯨ ꯑꯅꯤꯔꯛ ꯀꯨꯞꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯕꯒꯨꯝ ꯂꯩ꯫ ꯃꯁꯥꯗꯨ ꯈꯖꯤꯛ ꯇꯞꯊꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯑꯔꯨꯕ ꯋꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯃꯥꯅ ꯍꯥꯏꯔꯛꯂꯤꯗꯨꯅꯗꯤ ꯍꯥꯏꯒꯦꯁꯨ ꯍꯥꯏꯔꯨꯔꯣ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒ ꯌꯥꯝꯅ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯉꯥꯡꯂꯛꯄ ꯋꯥ ꯑꯗꯨꯗ ꯄꯤꯕꯥꯗꯨ ꯏꯉꯛ ꯉꯛꯅ ꯃꯖꯥꯏꯕꯨꯡꯉꯣꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯕꯒꯨꯝ ꯏꯀꯥꯏꯕ ꯐꯥꯎꯖꯗꯨꯅ ꯄꯔꯤꯡ ꯍꯦꯟꯕ ꯋꯥꯗꯨ ꯈꯖꯤꯛ ꯁꯦꯝꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯊꯥꯔꯛꯂꯒ ꯑꯩꯉꯣꯟꯗ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗ ꯁꯨꯝ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯉꯣꯟꯗ ꯃꯔꯝꯗꯨꯕꯨ ꯄꯜꯂꯛꯄ꯭ꯔꯥ? ꯄꯜꯂꯛꯇꯦ, ꯄꯟꯕꯤꯔꯛꯇꯦ ꯃꯔꯝꯗꯤ꯫ ꯄꯔꯤꯡ ꯍꯦꯟꯕ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯄꯥꯎꯈꯨꯝ ꯐꯪꯂꯕ ꯄꯤꯕꯥ ꯑꯗꯨꯗꯤ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯆꯠꯂꯒꯦ, ꯄꯥꯎ ꯇꯝꯖꯔꯨꯔꯒꯦ ꯍꯥꯏꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯂꯩꯔꯝꯕ ꯏꯗꯨ ꯇꯝꯂꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯅꯣꯡꯗꯝꯕꯕꯨ ꯀꯧꯗꯨꯅ ꯂꯥꯛꯏ꯫ ꯅꯣꯡꯗꯝꯕ! ꯅꯣꯡꯗꯝꯕ! ꯅꯣꯡꯗꯝꯕ ꯁꯣꯝꯗ ꯃꯊꯕꯥꯛꯇꯨ ꯄꯥꯏꯔꯤ꯫ ꯃꯁꯥꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ ꯅꯣꯡꯗꯝꯕ, ꯅꯪꯒꯤ ꯃꯤꯠꯀꯤ ꯂꯩꯅꯥꯒꯤ ꯂꯥꯏꯑꯣꯡꯁꯤ ꯁꯤꯗꯒꯤꯗꯤ ꯁꯨꯝ ꯃꯊꯪ ꯍꯦꯟꯖꯤꯜꯂꯛꯂꯅꯤꯗꯣ꯫ ꯉꯟꯇꯥꯅ
ꯃꯤꯠꯁꯦ ꯇꯥꯡꯒꯗꯧꯔꯤꯗ ꯌꯦꯡꯍꯩꯗꯕ ꯇꯥꯍꯩꯗꯕ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯨ ꯎꯔꯨꯕꯗ ꯃꯤꯠ ꯅꯥꯀꯣꯡꯒꯤ ꯃꯊꯧꯁꯨ ꯅꯍꯥ ꯑꯣꯏꯅ ꯉꯟꯇꯥꯅ ꯂꯦꯞꯀꯦ ꯍꯥꯏꯔꯛꯂꯅꯤꯗꯣ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯛꯂꯦꯅꯦ ꯑꯩꯗꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯅꯣꯡꯗꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯇꯥꯛꯄꯤꯌꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤ ꯆꯥꯏꯔꯤꯁꯤ ꯂꯣꯏꯁꯤꯜꯂꯨ ꯑꯩ ꯏꯁꯥꯁꯤ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯐꯠ ꯆꯥꯏꯊꯔꯨꯈꯤꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯠꯅꯕ ꯐꯤꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯈꯟꯗꯣꯛꯂꯝꯃꯨ ꯅꯨꯃꯤꯠ ꯇꯥꯔꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯄꯨ ꯍꯦꯛꯇ ꯂꯥꯛꯀꯦꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯑꯗꯨꯁꯨ ꯂꯨꯍꯣꯡꯗꯣꯏꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯅꯨꯄꯥꯗꯨꯅ ꯅꯨꯃꯤꯗꯥꯡ ꯆꯠꯂꯤ ꯃꯤꯅ ꯍꯥꯏꯅꯔꯒ ꯊꯕꯛ ꯄꯥꯏꯅꯔꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯤꯒꯤ ꯃꯤꯠ ꯅꯥꯀꯣꯡꯒꯤ ꯐꯤꯕꯝꯁꯨ ꯈꯖꯤꯛ ꯈꯪꯕꯤꯌꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯔꯨꯔꯕ ꯅꯨꯄꯥꯗꯣ ꯊꯣꯡꯅꯥꯎꯂꯣꯝꯗ ꯃꯉꯛꯇꯨ ꯐꯠ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯝꯂꯦ ꯃꯝꯕꯒꯤꯗꯤ ꯍꯥꯏꯒꯨꯝꯂꯗꯅ ꯏꯐꯗꯤ ꯐꯖꯔꯣꯏꯗꯧꯔꯤ ꯃꯥꯅ ꯑꯗꯨꯝꯅ ꯆꯠꯂꯨꯕꯗꯣ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯂꯦꯞꯂꯝꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯏꯔꯨ ꯂꯨꯐꯝ ꯑꯗꯣꯝꯗ ꯆꯪꯈꯤ ꯅꯣꯡꯗꯝꯕ ꯅꯨꯄꯥꯗꯣ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤꯕꯗꯣ ꯃꯈꯥ ꯆꯠꯊꯩ ꯏꯅꯤꯡꯊꯧꯗꯨꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯄꯟ ꯃꯥꯏꯕ ꯍꯣꯏꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯆꯥ ꯁꯛꯍꯦꯟꯕ ꯑꯁꯤꯒꯤ ꯃꯄꯣꯛ ꯃꯩ ꯌꯦꯡꯂꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯂꯨꯛ ꯈꯥꯕ ꯂꯣꯏꯕꯒꯅꯤ ꯍꯥꯏꯕꯅꯤꯗ ꯋꯥꯔꯛꯄ ꯌꯥꯗꯕ ꯒ꯭ꯌꯥꯟ ꯈꯤꯇ ꯇꯥꯖꯗꯕ ꯃꯥꯒꯤ ꯃꯆꯥ ꯁꯃꯨ ꯑꯉꯥꯎꯕ ꯃꯥꯟꯕꯁꯦ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯂꯒ ꯃꯥꯁꯨ ꯍꯦꯛ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯏꯗ ꯃꯥ ꯂꯩꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯇꯥꯟꯅꯒꯗꯧꯕꯅꯤ ꯄꯥꯎ ꯍꯟꯈ꯭ꯔꯤꯕ ꯄꯤꯕꯥꯗꯨ ꯐꯥꯎꯕ ꯃꯣꯏꯔꯥꯡ ꯌꯧꯔꯝꯈꯤꯔꯣꯏ ꯑꯗꯨꯒ ꯃꯥꯅ ꯏꯔꯥꯡ ꯍꯧꯗꯅ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯆꯠꯂꯣꯏꯗꯧꯔꯤꯕ꯭ꯔꯥꯁꯨ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯄꯦꯜꯂꯕꯅꯤ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯅꯣꯡꯗꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯅꯦ ꯄꯦꯜꯂꯦ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯃꯪꯗꯨꯅ ꯐꯝꯂꯒ ꯂꯩ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯅ ꯌꯦꯡꯅ ꯅꯣꯡꯗꯝꯕꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯆꯥꯏꯔꯝꯂꯤꯕ ꯇꯦꯟꯖꯩꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯤ ꯐꯅ ꯀꯨꯏꯅ ꯃꯪꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠ ꯃꯐꯤ ꯍꯣꯡꯈꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯠꯇꯨ ꯍꯧꯔꯦ ꯈꯪꯂꯗꯨꯅ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯤꯕꯥ 7-9ꯗ ꯍꯥꯏꯔꯨ ꯂꯣꯏꯁꯤꯜꯂꯨ ꯁꯒꯣꯜ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯣꯏꯁꯤꯟꯖꯩ ꯃꯥꯅ ꯂꯣꯏꯁꯤꯜꯂꯤꯉꯩꯗꯅꯤ ꯄꯔꯤꯡ ꯍꯦꯟꯕ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯁꯦꯠꯂꯤꯕ ꯅꯥꯃꯩꯒꯗꯨ ꯃꯐꯝ ꯈꯪꯗ ꯀꯤꯠ ꯅꯝꯁꯤꯟꯈ꯭ꯔꯒ ꯏꯅꯐꯤ ꯑꯆꯧꯕ ꯑꯃ ꯂꯦꯡꯕꯥꯟꯗ ꯁꯠ ꯌꯥꯟꯁꯤꯟ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯅꯣꯡꯗꯝꯕꯗꯣ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯁꯒꯣꯜꯗꯨ ꯁꯅꯥ ꯊꯣꯡꯂꯥꯜꯂꯝꯂꯦ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯧꯕ ꯍꯧꯅ ꯍꯧꯅ ꯍꯥꯏꯔꯝꯃꯤ ꯇꯞꯊꯔꯅꯨ ꯂꯥꯛꯅꯕꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯃꯁꯥꯗꯨ ꯏꯔꯩ ꯂꯩꯇꯥꯗꯦ ꯂꯩꯔꯤꯕ ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯁꯒꯣꯜꯗꯨ ꯀꯟꯅ ꯊꯥꯔꯗꯨꯅ ꯊꯧꯗꯣꯔꯛꯏ ꯄꯔꯤꯡ ꯍꯦꯟꯕꯁꯨ ꯁꯅꯥ ꯊꯣꯡ ꯑꯗꯨꯋꯥꯏꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯍꯧꯕ ꯃꯤ ꯈꯔ ꯎꯔꯛꯏ ꯑꯗꯨꯕꯨ ꯊꯑꯣꯏ ꯇꯥꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯊꯥꯁꯤ ꯅꯛꯁꯤꯜꯂꯛꯄꯒꯤ ꯑꯇꯤꯌꯥꯁꯨ ꯏꯃꯝ ꯃꯝꯂꯤ ꯊꯋꯥꯟꯃꯤꯆꯥꯛ ꯈꯔ ꯅꯠꯇ ꯀꯔꯤꯁꯨ ꯃꯉꯥꯜ ꯅꯥꯏꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯎꯗꯦ ꯃꯤꯠꯌꯦꯡꯗꯨ ꯈꯖꯤꯛ ꯊꯩꯗꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯛꯏ ꯑꯀꯣꯏꯕꯗ ꯍꯥꯅꯧ ꯃꯔꯛ ꯂꯝꯍꯥꯡꯁꯤꯡ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯃꯩꯉꯥꯜ ꯄꯨꯕ ꯇꯟꯗꯟ ꯅꯥꯀꯟꯗꯒꯤ ꯇꯥꯔꯛꯂꯤꯕ ꯍꯔꯧꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯂꯤꯊꯣꯔꯛꯇꯨꯅ ꯎꯔꯤꯕ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯩꯉꯥꯜ ꯅꯨꯃꯤꯗꯥꯡꯒꯤ ꯑꯏꯪꯕ ꯃꯥꯂꯪꯕꯅ ꯃꯁꯥꯗ ꯌꯩꯕꯗ ꯃꯁꯥꯗꯨ ꯏꯪ ꯏꯪ ꯂꯥꯎꯔꯕꯗ ꯃꯁꯥꯗꯨ ꯈꯖꯤꯛ ꯂꯩꯇꯥꯔꯛꯄꯒꯨꯝ ꯐꯥꯎꯏ ꯉꯁꯥꯏ ꯃꯈꯩ ꯃꯁꯥꯗꯨ ꯏꯐꯤꯡ ꯐꯤꯡꯅ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠꯇꯨ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞ ꯌꯧꯁꯤꯜꯂꯛꯄꯗ ꯁꯒꯣꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨꯁꯨ ꯇꯞꯊꯔꯛꯏ ꯃꯅꯤꯡꯗ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯗꯝꯕꯅ ꯄꯪꯊꯧꯗ ꯊꯧꯔꯤꯕꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯣꯡꯗꯝꯕ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯤꯕꯖꯥꯠꯅꯣ ꯈꯪꯍꯧꯕ꯭ꯔꯣ ꯅꯣꯏꯕꯨ ꯁꯒꯣꯜ ꯑꯃꯨꯕꯗꯨꯒ ꯁꯦꯠꯈ꯭ꯔꯤꯕ ꯐꯤ ꯑꯃꯨꯕꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯝꯃꯝꯕꯁꯤꯗ ꯀꯣꯏꯉꯥꯡ ꯉꯥꯡꯒꯅꯨ ꯁꯥꯋꯣꯏꯗ ꯂꯨꯝꯃꯒ ꯂꯩꯔꯝꯃꯒꯗꯤ ꯍꯥꯠꯄꯤꯒꯦ ꯁꯣꯏꯗꯅ ꯍꯥꯏꯅꯤ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯨ ꯃꯅꯥꯏꯁꯤꯁꯨ ꯃꯄꯨꯗꯨꯒꯤ ꯅꯨꯡꯁꯤꯠ ꯂꯧꯕꯅꯤ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ
ꯄꯤꯕꯥꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞ ꯌꯧꯔꯝꯗꯥꯏꯗ ꯁꯒꯣꯜ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯨꯁꯤ ꯃꯨꯁꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯏ ꯅꯣꯡꯗꯝꯕ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯆꯤꯟꯗꯨꯁꯨ ꯑꯃꯨꯛ ꯈꯧꯔꯛꯏ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯆꯪꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯃꯥꯒꯤꯁꯦ? ꯁꯥꯃꯨ ꯃꯊꯨꯟ ꯄꯦꯅꯥ ꯈꯣꯡꯕꯗꯨꯅꯤꯅꯦ ꯃꯥꯅ ꯇꯧꯖ ꯁꯥꯔꯤꯕ꯫ ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯃꯥꯜꯂꯤ, ꯑꯗꯨꯒ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯃꯈꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯌꯦꯡꯂꯛꯇꯦ, ꯌꯥꯝꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯀꯧꯔꯛꯏ꯫ ꯅꯣꯡꯗꯝꯕ, ꯇꯥꯏ, ꯃꯥꯡ ꯊꯥꯔꯣ꯫ ꯍꯥ, ꯀꯩꯕꯣ? ꯃꯤꯒꯤ ꯀꯣꯂꯨꯞꯅꯤ, ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯦ꯫ ꯏꯁꯧꯗꯤ ꯑꯔꯣꯏꯕꯤꯗ ꯄꯨꯊꯣꯛꯇꯨꯅ ꯂꯥꯡꯅꯤꯡꯂꯕꯅꯤ ꯅꯣꯡꯗꯝꯕꯗꯣ, ꯑꯗꯨꯕꯨ ꯂꯥꯡꯂꯨꯔꯒ ꯃꯥꯗꯅꯤ ꯆꯥꯒꯗꯧꯔꯤꯕ ꯈꯣꯟꯊꯤꯗꯨ, ꯇꯥꯒꯗꯧꯔꯤꯕ ꯃꯤꯋꯥ ꯑꯗꯨꯅ ꯃꯥ ꯃꯆꯤꯟꯗꯨ ꯆꯞꯁꯤꯟꯅꯔꯒ ꯇꯨꯃꯤꯟꯅ ꯈꯥꯡꯉꯤ꯫ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯖꯥꯏ ꯕꯨꯡꯉꯣꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯥꯛꯏ, ꯑꯗꯨꯒ ꯑꯇꯩ ꯄꯤꯕ 7-9 ꯑꯗꯨꯅ ꯃꯖꯥꯏ ꯕꯨꯡꯉꯣꯒꯤ ꯃꯇꯨꯡꯗ ꯏꯜꯂꯛꯂꯤ꯫ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞ ꯂꯥꯟꯁꯤꯜꯂꯛꯂꯕꯗ ꯂꯥꯂꯨꯞ ꯉꯥꯛꯄ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯃꯈꯣꯏꯗ ꯍꯪꯂꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯇꯣꯞꯄ ꯃꯤꯇꯣꯞꯇꯤ ꯌꯥꯆꯪꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯨꯞꯇ ꯆꯪꯕ ꯊꯤꯡꯏ, ꯈꯪꯗꯗꯅ ꯂꯥꯛꯄ ꯑꯣꯏꯔꯒꯁꯨ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯅꯣꯡꯗꯝꯕ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤ꯫ ꯃꯖꯥꯏ ꯕꯨꯡꯉꯣ ꯌꯧꯔꯛꯂꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃꯨꯛꯇ ꯄꯤꯕꯤꯔꯨꯆꯣ꯫ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯃꯉꯛ ꯈꯖꯤꯛ ꯍꯥꯏꯊꯗꯨꯅ ꯃꯅꯤꯡꯗ ꯌꯦꯡꯂꯛꯏ꯫ ꯁꯒꯣꯜ ꯑꯃꯨꯕ ꯑꯗꯨꯗ ꯇꯣꯡꯂꯗꯨꯅ ꯂꯩꯔꯤꯕ ꯃꯖꯥꯏ ꯕꯨꯡꯉꯣꯕꯨ ꯎꯕꯗ ꯄꯤꯕꯥ ꯅꯨꯄꯥꯗꯨ ꯊꯪꯅꯕ ꯄꯤꯕꯥ ꯑꯗꯨꯗ ꯄꯥꯎ ꯁꯠ ꯂꯥꯟꯈꯤ꯫ ꯃꯀꯣꯛꯇꯨ ꯅꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯖꯥꯏ ꯕꯨꯡꯉꯣ, ꯈꯪꯍꯧꯗꯗꯅ ꯇꯧꯖꯕꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯂꯦꯡꯁꯤꯟꯁꯤ ꯃꯖꯥꯏ ꯕꯨꯡꯉꯣ꯫ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞ ꯂꯥꯟꯁꯤꯜꯂꯛꯂꯕꯗ ꯃꯖꯥꯏ ꯕꯨꯡꯉꯣꯗꯨ ꯂꯦꯝꯕ ꯌꯥꯕ ꯂꯦꯝꯈ꯭ꯔꯦ, ꯃꯥꯏꯊꯣꯡꯒꯗꯨ ꯁꯠ ꯇꯤꯡꯅ ꯂꯩꯈꯤ꯫ ꯅꯣꯡꯗꯝꯕ ꯃꯉꯛꯇꯨ ꯈꯖꯤꯛ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯥꯒꯤ ꯃꯖꯥꯏ ꯕꯨꯡꯉꯣꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯅ ꯃꯥ ꯃꯆꯤꯟꯗꯨ ꯆꯞꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯤꯡꯕ ꯑꯗꯨꯕꯨ ꯈꯥꯡꯉꯤ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯃꯣꯏꯔꯥꯡ ꯂꯥꯛꯄꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯑꯣꯛꯂꯔꯦ꯫ ꯁꯒꯣꯜ ꯑꯇꯣꯞꯄꯁꯨ ꯀꯣꯟꯊꯣꯡ ꯋꯥꯏꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯥꯔꯤꯡ ꯍꯦꯟꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯕꯅ ꯀꯦꯕꯁꯨ ꯄꯥꯎꯈꯨꯝ ꯁꯠꯄꯤꯔꯛꯏ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯂꯒ ꯂꯩꯔꯤ, ꯃꯥ ꯂꯥꯛꯄꯒꯤꯅꯤ꯫ ꯃꯖꯥꯏ ꯕꯨꯡꯉꯣ, ꯏꯃꯨꯡꯗ ꯂꯦꯡꯁꯤꯟꯁꯤ꯫ ꯄꯤꯕꯥꯁꯤꯡ ꯑꯗꯨꯗꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗ ꯃꯄꯥꯟꯗ ꯂꯩꯍꯧꯏ꯫ ꯅꯣꯡꯗꯝꯕꯗꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯌꯥꯎꯏ꯫ ꯃꯌꯥꯝ ꯐꯝꯐꯝ ꯀꯥ ꯑꯗꯣꯝꯗ ꯄꯨꯁꯤꯟꯗꯦ, ꯑꯋꯥꯡꯂꯣꯝꯗ ꯏꯟꯊꯣꯛꯇꯨꯅ ꯂꯩꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯤꯕꯗꯤ ꯍꯥꯏꯅ ꯍꯪꯂꯨꯗꯦ꯫ ꯃꯤ ꯂꯥꯛꯏ ꯍꯥꯏꯕꯅ ꯃꯖꯥꯏ ꯕꯨꯡꯉꯣꯕꯨ ꯃꯤ ꯐꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯍꯦꯛꯇ ꯄꯨꯁꯤꯟꯕꯗꯨ ꯄꯥꯝꯗꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯨꯍꯣꯡꯒꯗꯧꯔꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯂꯥꯛꯏ ꯍꯥꯏꯅ ꯃꯤꯅ ꯂꯥꯟꯅ ꯎꯈꯤꯕꯁꯨ ꯃꯌꯥꯔꯤ꯫ ꯇꯣꯉꯥꯟꯕ ꯀꯥ ꯑꯇꯣꯞꯄꯗ ꯄꯨꯁꯤꯟꯕꯗꯨꯅ ꯄꯥꯔꯤꯡ ꯍꯦꯟꯕꯗꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡꯗꯨ ꯄꯦꯟꯖꯩ꯫ ꯀꯥꯗꯨ ꯃꯤ ꯄꯨꯟꯐꯝ ꯅꯠꯇꯦ ꯍꯥꯏꯕ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯉꯤ꯫ ꯏꯆꯤꯛ ꯆꯤꯛꯏ꯫ ꯂꯩꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏ, ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯃꯤ, ꯂꯩꯔꯤꯕ ꯂꯩ ꯑꯀꯪꯕ ꯑꯇꯦꯛꯄ ꯀꯧꯅꯥꯅ ꯁꯥꯕ ꯄꯣꯠꯂꯝꯅ ꯁꯤꯟꯕ ꯊꯨꯡꯅ ꯂꯩ꯫ ꯁꯤꯠ ꯅꯥꯟꯅ ꯃꯐꯝ ꯆꯥꯅ ꯃꯄꯣꯞ ꯇꯥꯅ ꯊꯝꯂꯤ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ꯫ ꯍꯦꯛ ꯎꯕꯗ ꯃꯁꯥ ꯁꯤꯠ ꯅꯥꯜꯂꯤ ꯀꯥ ꯑꯗꯨ꯫ ꯑꯃꯝꯕ ꯑꯗꯨ ꯃꯥꯡꯍꯟꯕ ꯑꯣꯏꯅ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯩꯔꯤ ꯃꯆꯨꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯑꯆꯤꯛꯄ ꯃꯁꯛ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯂꯤ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯗꯨ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯒ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯅꯣꯂꯨꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯖꯥꯏ ꯕꯨꯡꯉꯣ, ꯀꯔꯤꯅ ꯄꯨꯛꯅꯤꯡ ꯄꯦꯟꯒꯅꯤ, ꯀꯔꯤ ꯁꯦꯝꯍꯟꯁꯤꯒꯦ? ꯄꯥꯔꯤꯡ ꯍꯦꯟꯕ ꯏꯆꯝ ꯆꯝꯅ ꯌꯥꯔꯅꯤꯗ, ꯀꯩꯁꯨ ꯁꯦꯝꯂꯨꯔꯅꯨ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯀꯦꯕ ꯄꯥꯔꯤꯡ ꯍꯦꯟꯕꯕꯨ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯋꯥ ꯁꯦꯡꯗꯣꯔꯛꯏ꯫ ꯆꯠꯅꯕꯤꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦ, ꯃꯖꯥꯏ ꯕꯨꯡꯉꯣꯕꯨ ꯂꯥꯡꯇꯛꯅꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯕ꯭ꯔꯥ ꯏꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯅ? ꯄꯥꯎ ꯆꯦꯟꯈꯤꯕ ꯄꯤꯄꯥ ꯑꯗꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯖꯥꯏ ꯕꯨꯡꯉꯣ ꯂꯥꯛꯂꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ ꯄꯥꯎ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯨꯗꯗꯤ ꯀꯦꯕꯗꯨ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯔꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯄꯥꯎꯗꯤ ꯆꯨꯝꯅꯗ ꯆꯦꯟꯖꯔꯛꯄꯅꯤ ꯑꯁꯪꯕ ꯃꯇꯝ ꯑꯃ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯃꯥꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ
ꯇꯧꯈ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯑꯇꯥꯛ ꯑꯐꯣꯡꯅꯕꯇ ꯅꯠꯇ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯕ꯭ꯔꯥ ꯈꯟ ꯄꯔꯤꯡ ꯍꯦꯟꯕ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯄꯥ ꯂꯥꯛꯄ, ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯄꯪꯆꯤꯟ ꯆꯤꯟꯕ ꯑꯣꯏꯗꯕ, ꯑꯗꯨꯅ ꯁꯥꯟꯅꯒꯗꯧꯕ ꯂꯩꯔꯕ ꯋꯥꯗꯨꯗꯤ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕꯗꯣ ꯄꯥꯝꯗꯗꯨꯅ ꯑꯩ ꯁꯨꯝ ꯌꯧꯁꯤꯟꯖꯔꯛꯄꯅꯤ꯫ ꯏꯄꯥ ꯂꯥꯛꯄ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯀꯦꯕꯗꯨ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯅ ꯀꯦꯕꯗꯨ ꯋꯥꯈꯜꯗ ꯈꯖꯤꯛ ꯌꯥꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯧꯕ ꯂꯩꯔꯒꯁꯨ ꯇꯥꯛꯄꯤꯌꯨ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯃꯛ ꯇꯧꯏ ꯅꯨꯄꯥꯗꯣ꯫ ꯀꯦꯕ ꯃꯈꯥ ꯇꯥꯏ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯂꯦꯡꯕꯤꯔꯛꯄ ꯁꯦꯕꯥ ꯑꯁꯤꯗꯤ ꯀꯔꯤꯅ ꯇꯧꯖꯧ ꯍꯥꯏꯒꯦ, ꯑꯃꯠꯇꯗꯤ ꯇꯥꯛꯄꯤꯌꯨ꯫ ꯁꯦꯕꯥ ꯐꯪꯕꯤꯗꯅ ꯍꯟꯈꯤꯕꯗꯤ ꯅꯨꯡꯉꯥꯏꯖꯍꯧꯔꯔꯣꯏ꯫ ꯅꯨꯄꯥꯗꯨ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯉꯁꯥꯏꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯀꯥꯟꯗꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯄꯟꯗꯨꯅ ꯍꯧꯗꯣꯔꯛꯇꯦꯅꯦ꯫ ꯅꯣꯡꯗꯝꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯒꯗꯤ ꯃꯥ ꯂꯣꯏꯔꯅꯤ ꯈꯪꯂꯗꯨꯅ ꯑꯅꯤꯗꯨ ꯎꯗꯅꯕ ꯍꯥꯏꯗꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯉꯤ꯫ ꯄꯔꯤꯡ ꯍꯦꯟꯕ ꯋꯥꯗꯨ ꯈꯖꯤꯛ ꯁꯝꯖꯟꯕꯣꯏ ꯊꯩꯗꯣꯛꯄꯩ ꯇꯧꯔꯒ ꯏꯄꯥ ꯂꯥꯛꯄꯒꯤ ꯃꯔꯨꯞ ꯂꯥꯛꯎꯏ ꯍꯥꯏꯕꯗꯨꯅ ꯑꯁꯨꯝ ꯀꯣꯏꯊꯣꯛꯄꯤꯔꯛꯄ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯋꯥ ꯑꯔꯨꯕ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ? ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯃꯄꯨꯛꯅꯤꯡꯗꯨ ꯈꯪꯄꯦꯠ ꯍꯦꯛ ꯄꯦꯠꯊꯩ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯀꯩꯁꯨꯛ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ, ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯀꯞ ꯇꯧꯔꯒ ꯃꯈꯥ ꯇꯥꯏ꯫ ꯑꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯥꯕꯨ ꯋꯥꯔꯤ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯍꯟꯈꯤꯅꯕ ꯍꯥꯏꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯋꯥꯔꯤꯗꯨ ꯅꯤꯡꯊꯤꯅ ꯁꯥꯔꯕꯗꯣ ꯀꯥꯏꯒꯗ꯭ꯔꯥ? ꯍꯣꯏ, ꯍꯥꯏꯕꯤꯔꯨꯔꯣ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣ, ꯋꯥꯔꯧꯕꯤꯅꯨ꯫ ꯀꯦꯕꯗꯨ ꯃꯀꯣꯛ ꯅꯣꯜꯂꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕ ꯅꯣꯡꯗꯝꯕꯅ ꯍꯩꯄꯥ ꯏꯁꯥ ꯁꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄ, ꯋꯥꯔꯤꯁꯦ ꯃꯆꯥ ꯏꯕꯦꯝꯃꯒ ꯁꯥꯟꯅꯒꯗꯧꯕ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ? ꯑꯅꯤꯗꯨ ꯅꯣꯡꯗꯝꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯗꯝꯕ ꯌꯥꯝ ꯂꯦꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯏꯄꯥ ꯂꯥꯛꯄ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯍꯧꯔꯝꯃꯒꯁꯨ ꯌꯥꯒꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯁꯨ ꯃꯔꯨꯞꯇ ꯍꯦꯛ ꯇꯍꯥ ꯍꯜꯍꯟꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯔꯤꯕ꯫ ꯌꯥꯝ ꯍꯩꯄꯥ ꯀꯩꯁꯤꯡ ꯁꯥꯗꯨꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯗ ꯄꯔꯤꯡ ꯍꯦꯟꯕ ꯃꯆꯤꯟꯕꯥꯜꯗꯨ ꯍꯥꯏꯐꯦꯠ ꯏꯟꯈꯠꯇꯨꯅ ꯃꯤꯅꯣꯛ ꯑꯃ ꯇꯝꯈꯤ꯫ ꯀꯦꯕꯗꯨ ꯇꯍꯥ ꯇꯍꯥꯅ ꯑꯩꯁꯦ ꯍꯥꯏꯒꯦ ꯇꯧꯔꯒ ꯋꯥꯈꯜꯁꯦ ꯏꯆꯥꯏ ꯆꯥꯏꯔꯨꯔꯦꯅꯦ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕ, ꯃꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯇꯧꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯃꯁꯨ ꯍꯦꯛ ꯂꯥꯛꯁꯤꯟꯗꯅ ꯃꯇꯥꯡ ꯈꯖꯤꯛ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯣꯡꯗꯝꯕ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤꯗꯣ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯁꯥꯕꯤꯔꯨꯔꯣ, ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯀꯦꯕꯗꯨ ꯃꯀꯣꯛ ꯅꯣꯜꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯅꯣꯡꯗꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯌꯦꯡꯂꯒ ꯃꯉꯛꯇꯨ ꯈꯖꯤꯛ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯔꯗꯤ ꯍꯦꯟꯖꯤꯟ ꯌꯥꯗꯕꯤ ꯑꯣꯏꯗꯧꯔꯤ ꯏꯇꯩꯃꯁꯤ ꯂꯩꯃꯁꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯂꯥꯏꯅ ꯂꯧꯒꯨꯝꯁꯤ꯫ ꯊꯧꯅꯥ ꯐꯕꯤ ꯁꯥꯗꯅ ꯆꯠꯈ꯭ꯔꯤꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒ ꯆꯤꯡꯗ ꯎꯆꯦꯛ ꯀꯥꯞꯄ ꯆꯠꯈ꯭ꯔꯤꯕ ꯖꯥꯠꯂꯥ? ꯂꯣꯛꯇꯥꯛꯇ ꯉꯥ ꯐꯥꯕ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯃꯌꯥꯏꯗ꯫ ꯅꯣꯡꯗꯝꯕ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯄꯔꯤꯡ ꯍꯦꯟꯕꯅ ꯃꯥꯕꯨ ꯄꯩꯔꯞ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯅꯣꯡꯗꯝꯕ ꯅꯣꯛꯂꯤꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯏꯀꯛ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣꯅꯤ, ꯂꯩꯔꯝꯗꯕꯁꯤꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ, ꯑꯣꯏꯕꯨꯗꯤ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯅꯨꯄꯥꯗꯨ ꯃꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯐꯝꯐꯝ ꯑꯗꯨꯗꯒꯤ ꯃꯁꯥꯗꯨ ꯉꯥꯊꯗꯨꯅ ꯐꯝꯊꯩ꯫ ꯅꯣꯡꯗꯝꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯥ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯑꯌꯦꯛꯄ ꯑꯁꯥꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯗꯝꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯋꯥꯈꯜꯗꯗꯤ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯗꯨ ꯊꯤꯜꯂꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯤꯅ ꯁꯦꯝꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕ ꯑꯗꯣꯝꯒꯤ ꯀꯥ ꯑꯗꯨꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯅꯣꯡꯗꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯃꯅꯥꯀꯣꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ꯫ ꯉꯁꯥꯏ ꯑꯆꯥꯄꯣꯠ ꯊꯤꯟꯕ ꯆꯪꯂꯛꯂꯝꯕꯁꯤꯡ ꯑꯗꯨꯗꯤ
ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯛꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯜ ꯊꯣꯛꯄ ꯈꯣꯡꯊꯥꯡꯅꯤ ꯊꯥꯡꯂꯛꯂꯤꯕꯗꯨ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗꯨꯗ ꯅꯣꯡꯗꯝꯕ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯁꯣꯝꯗ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯦ ꯂꯣꯠꯂꯤꯅꯤ꯫ ꯃꯤꯅ ꯎꯈ꯭ꯔꯒꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯤꯀꯨꯞ ꯐꯥꯗꯦ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯩꯔꯥꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯅ ꯃꯨꯊꯠꯈꯤ ꯅꯣꯡꯗꯝꯕꯅ꯫ ꯃꯇꯧ ꯑꯗꯨꯗ ꯄꯔꯤꯡ ꯍꯦꯟꯕ ꯏꯉꯛꯉꯛꯅ ꯅꯣꯡꯗꯝꯕꯕꯨ ꯀꯧꯏ, ꯅꯣꯡꯗꯝ꯫ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯅꯣꯡꯗꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯃꯆꯤꯟꯗꯨ ꯁꯠ ꯃꯦꯟꯁꯤꯜꯂꯤ꯫ ꯀꯥꯗꯨ ꯍꯥꯟꯅꯒꯨꯝ ꯉꯥꯟꯗ꯭ꯔꯦ, ꯏꯃꯝ ꯃꯝꯂꯦ꯫ ꯃꯄꯥꯟꯗ ꯇꯥꯔꯝꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯂꯦꯞꯈꯤ꯫ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯃꯦꯜꯂꯝꯕ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯔꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣꯅ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯛꯄꯗꯨ꯫ ꯅꯣꯡꯗꯝꯕ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯅ ꯅꯥꯀꯟꯗ ꯐꯟ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯀꯟꯗ ꯌꯦꯞꯂꯛꯄ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯂꯨꯝꯂꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯈꯖꯤꯛ ꯁꯣꯛꯂꯒꯗꯤ ꯅꯥꯀꯟꯗꯒꯤ ꯌꯥꯟꯊꯔꯒꯦ ꯈꯟ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯌꯥ ꯂꯥꯡꯗꯨꯅ ꯆꯪꯂꯛꯇꯦ꯫ ꯇꯨꯃꯤꯟꯅ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯆꯪꯂꯛꯂꯒ ꯏꯃꯝ ꯃꯝꯂꯕ ꯀꯥ ꯑꯗꯨ ꯉꯥꯜꯍꯜꯂꯛꯏ, ꯂꯩꯔꯤꯕ ꯃꯩꯔꯥꯁꯤꯡ ꯑꯗꯨ ꯆꯨꯈꯠꯂꯛꯇꯨꯅ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯈꯪꯗ ꯒ꯭ꯌꯥꯟ ꯏꯃꯥꯡ ꯃꯥꯡꯅ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨ ꯆꯨꯈꯠꯂꯛꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯈꯨꯖꯤꯟꯅꯔꯒ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯩꯔꯤ ꯃꯆꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯎꯔꯔꯦ ꯁꯛꯇꯝ ꯑꯗꯨꯁꯨ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤꯕ ꯃꯩꯊꯣꯡ ꯑꯗꯨ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯔꯤꯡ ꯍꯦꯟꯕ꯫ ꯃꯁꯥꯗ ꯂꯦꯡꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯆꯨꯝꯗ꯭ꯔꯤꯡ ꯃꯤꯠꯐꯝ ꯍꯣꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯊꯧ ꯇꯧꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯥꯅ ꯎꯕꯗ ꯏꯈꯪ ꯈꯪꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯈꯤ꯫ ꯅꯨꯄꯤꯗꯨꯅ ꯈꯪꯕꯗ ꯃꯥꯁꯨ ꯈꯪꯗꯨꯅ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯤ꯫ ꯏꯉꯛ ꯉꯛꯄ ꯈꯣꯟꯊꯣꯛꯇ ꯁꯣꯟꯈꯤꯕꯗꯨ ꯇꯥꯏ, ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯅꯣꯡꯗꯝꯕ ꯃꯔꯨꯝꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯂꯝꯕꯗꯨ ꯁꯦꯡꯅ ꯍꯨꯔꯥꯟꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯨꯠꯅ ꯁꯠꯇꯣꯛꯂꯗꯨꯅ ꯍꯥꯏꯒꯠꯇꯨꯅ ꯂꯩꯔꯤꯕ ꯊꯥꯡꯁꯥꯡꯗꯨ ꯇꯞꯅ ꯍꯩꯊꯈꯤ꯫ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯥꯗ ꯇꯍꯥ ꯇꯍꯥ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯐꯝꯂꯝꯕ ꯅꯨꯄꯥꯗꯨ ꯁꯥꯍꯨꯝ ꯅꯥꯏꯅ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯗꯨ ꯐꯠ ꯅꯝꯗꯨꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯏꯔꯦꯝꯕꯤ ꯏꯈꯪ ꯈꯪ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯐꯥꯈ꯭ꯔꯦ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯨꯛꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯄꯥꯈꯪ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠꯁꯅꯥ ꯑꯗꯨꯅ꯫ ꯎꯔꯔꯦ ꯃꯤꯠꯃꯥꯡꯗ ꯅꯛꯅꯅ ꯃꯥꯏꯊꯣꯡꯗꯨ꯫ ꯊꯃꯣꯏ ꯃꯥꯗꯤ ꯀꯝꯗꯧꯔꯤ, ꯃꯤꯍꯨꯜ ꯃꯥꯗꯤ ꯀꯟꯈꯠꯂꯛꯂꯤ꯫ ꯂꯥꯟꯒꯤ ꯄꯥꯎꯖꯦꯜ ꯌꯦꯟꯕ ꯆꯠꯄꯗ ꯌꯩꯕ ꯄꯨꯡꯖꯥꯏꯒꯨꯝ ꯃꯁꯥꯗꯨ ꯅꯤꯛꯄ ꯃꯈꯩ꯫ ꯅꯨꯄꯥ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝ ꯑꯗꯨ ꯍꯣꯡꯗ ꯅꯨꯄꯥ ꯑꯗꯨ ꯇꯞꯂꯞꯄ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗꯅꯣ? ꯑꯩ ꯎꯔꯒ ꯆꯪꯒꯦ ꯇꯧꯔꯤꯕꯗꯣ? ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯅꯤ ꯍꯥꯏꯔꯒ ꯆꯪꯒꯦ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯀꯧꯕꯒꯤ ꯑꯩ ꯂꯥꯛꯄꯅꯤ ꯏꯃꯥꯏꯔꯦꯝꯕꯤ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯇꯞꯂꯞ ꯀꯧꯔꯛꯈꯤꯕꯗꯨ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒꯅꯤ꯫ ꯅꯨꯄꯤꯗꯨ ꯃꯁꯥꯗꯨ ꯃꯤꯍꯨꯜ ꯂꯦꯞꯈ꯭ꯔꯕꯒꯨꯝ ꯐꯥꯎꯏ꯫ ꯄꯥꯎꯈꯨꯝ ꯄꯤꯗ ꯃꯤꯠꯁꯅꯥ ꯑꯅꯤ ꯑꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯕꯨ ꯊꯥꯅꯨꯡ ꯌꯧꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯒ ꯃꯥꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯇꯊꯛ ꯇꯊꯛ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯒ ꯃꯤꯠꯌꯦꯡ ꯑꯅꯤꯗꯨ ꯍꯦꯛ ꯃꯤꯠꯆꯥꯅꯩ꯫